Thoubal DC Office Complex ki SDO Building da leiba strong room Ngakpagi duty Touriba nupa ama Siduna Leiramle. Thoudok asi ngasi ayuk pung 9:40 tabada thokkhibani hairi. Leikhidraba mioi adu Sangaiyumpham Part 1 Nungfou Bazar Mamang Leikai dagi MD Zafar Ali chahi 52 apokpa Leikhidraba Yusuf Ali ni. Leikhidraba mioi adu 3rd IRB gi jawan amani hairi. Mahakki Rifle No 119452 ni. Mahak ayuk pung 9 dagi ayuk pung 10 faoba mafam aduda duty tabani hairi. Tha asigi 15 da pangthokadaba Independence Day gi Rehearsal Parade tawringaida makhol ama taki haiduna yenglubada SDO Office ki building mamang da leiba sentry gi barrack manungda asiba haksang adu taraga leirambani hairi. Thoudok adu masa mathanta kapsilaga sizaba oiramgani haina thajanari. Panba yabadi forensic science ki mihut kangbu ama laktuna misi adugi matangda yengsilaba matungda makha taba investigation chathanaba asiba haksang adu Jenims ki Miren sangda thamkhre hairi.